अहानबदा मरुओइब पाउ गुवाहाटी यूनियन होम मिनिस्टर अमित शाह उनदुना वारी सानरुब बीजेपी के एमएलए तरामंगा की मनुंगदा तरागनिथोई ngarang numidang pung 13 minute nifu taba matamda imphal da halakre su sanariba kuki lalolup ke NO UPF के लुसिंग बसिंग मिनिस्ट्री ऑफ होम अफेयर्स के सिक्योरिटी एडवाइजर AK मिश्रा ngasi nungthil गुवाहाटी उनदुना वारी सानागदौरी भारत के प्रेसिडेंट द्रौपदी मुर्मू उनरुनबा कांग्रेस के एमएलए मंगाना साबा टीम ngasi nungthil इम्फाल थारोक्रे मदि हौजिक थोकलेबा इरांग मनुंगदा कुकी खुलाई पाइबसिंगना फाजिनखिबा मियोय तरेट थीबा खंगना लेरी हौजिक लमदम से थोकलेबा इरांग असिना मरम ओइरगा लेखिद्रबा अमदि अवाबा मायोकनरिबसिंगी अवाबदा ममी टीवी ने सरुक याजरी अमना अबोबु ngakthok ngaksin तौनदुना लमदम असिदा अमुक हना शांति पुरकनबा अपुनबगी सक्तम कायहनदना खुंदामिनरिबा कांगलुक मसेनगी मरकता महौसागुम नुंसी चानना लेमिननबा अखोय खुदिंगमकना होटनामिनसै खुरुमजरी ममी टीवी न्यूज अपडेट मिजिंग ताबिर पुनफु अमरजित थोकसोम तराम नोकसरी हौजिक पाउ संदोना पिजरी ngarang Guwahati the Union Home Minister Amit Shah unaduna wari sanuruba Manipur lengaki BJP ge MLA taramanga gi manungda taragani thoi ngarang numidang pung 13 minute nipurom taba matamda akhanaba flight ta Guwahati dagi Imphal da halakre MLA Ahum L Rameshwar Speaker Saitabrata Amadi MLA H Robindrodi Guwahati da lehori ngarang Imphal da halakraba MLA singna ngasi nungthil pawmi singa unabada ngarang Union Home Minister Amit Shah unaruba gi pawdam piraba yai hairi ngarang Union Home Minister go unaba aduda Minister Mari Awangbo Niumai Dr. Ranjan H Dingo Amadi L Susindro Saruk Yaki Hojik Manipur da tholiba kanglup ki irang asi nem thananaba honabada curfew thamjinba amadi internet thingjinbana irang asi khak nam thaba ngamloi haina socio political commentator Songtham Bijoyna phongdorkre मान हाई के लमदम असिदा इंटरनेट थिंग लबसु अतै स्टेट सिंगदगी सोशल मीडिया दा वीडियो फोटो अमदी कमेंट के थागत नरकदे चीफ मिनिस्टर ने एफआईआर लौखटकनी हाई किबदु थबक ओइना पांगथोकबो उदे इंटरनेट थिंग किबना इम्फाल मफाल लमदर मही तंबा महिरोय केया सेल थाबा यादबदगी चरा हेनबा फावबो यावनरे Ngakkasu sanariba kuki lalolup singa apun baluf oiriba kuki National Organization KNO amadi United People's Front UPF ki lusingba singa Bharat lengaki Ministry of Home Affairs ki Security Advisor AK Mishra ga ngasi nungthil Guwahati da unaduna wari sanaragani hairi hiram singi matang na mami TV na fonga pawgi matungi nari KNO amadi UPF ki lusingba singna wari sanagadoriba adugedamak ngarang mangjongna na Guwahati da thungladuna laikre hairi wari sanaba aduda hojik Manipur da thokleba irang asida suda leiriba singna yausinli haibu wafam yauna tha asigi taraga nipana matam loikraba su agreement adu makhata na sangthakigadra haibagi matang na khanagani hari hojik lamdam asida thokleba irang asiga mari leinana Bharat ki President Draupadi Murmu unaduna state asida thokleba thodo asigi marik chumba pawdam thamluna bagedamakta Congress ke MLA manga ngasi numit yungba matungda Delhi ge damak Imphal ge airport thadokre khongset aduda CLP gi luchingba Okram Ibobi MPCC ke President K Megachandra MLA K Ranjit TH Lokeshwar amadi O Suryakumar yauke Hojik Manipur da thokleba irang asi center lengakna athuba matamgi manungda akhanaba mityeng sangbaga loinana waroisin ama puraktuna mahusagi punsida hanjinnaba honagadabani haina Congress ki lusingba Jairam Ramesh na Union Home Minister Amit Shah da taksintre Congress ki lusingba Jairam Ramesh na mahaki Twitter da Union Home Minister na ngarang Guwahati da chatle
अदुबो इरांग थोकप नुमित कुनगोमदोनी सुरब मणिपुर चटके हाइनदी खंदी सेंटर की बीजेपी लेंगाना भोट की दमक येंगलगा कर्नाटका द रैली तरागा तरुक अमदी रोड शो तरा मंगा चत्तुना लेरिंगै मणिपुर द मिसी मिना यावना इरांग थोकलबसु सेंटर लेंगाना मित्येंग संग्रे मसिमक डबल इंजन सरकार नि हारिबा बीजेपी की आइडियोलॉजी अमदी पॉलिटिक्स ला हाइनसु पल्ले 36 Kaksing SC MLA L Rameshwar na mahaki Facebook page ta thagat pa post amada mahak na high peace committee 36 Kaksing gi ngarang fam kiba meeting amada warep ke aloduna Prime Minister Narendra Modi amasung Union Home Minister Amit Shah gi pukning sing siladuna Manipur gi lam inchi ama fawo mang ba yaroi amadi furup amata da pisho ki ba yaroi hairi Mahakna makataraduna hai hojik India government Manipur government amasung kuki lalolup sing tripartite sign taunariba kuki lalolup sing na phone na khutlai paiduna irang asida yausilliba asi yenglaga sign taunariba su asi withdraw tawba natragana kuki lalolup sing na su gi ground rules sing mafung phana amadi ngak na chathanba Myanmar rom dagi ain kaina lising masamapun humfugi matung dagi sangsil laktuna Manipur state asida lairiba sing asi masak khanglok tongana thamlaba detention center sing da thamba amadi tokhaiba political administration taliba kuki MLA tara yaudana lemhoriba MLA yankai pun sinduna Prime Minister Narendra Modi unaduna hojik Manipur da tholiba irang asi athuba matam da loisinaba taksin gadabani haina mahakna haiki We know the present situation has arose because of instigation of illegal Kuki immigrants. We understand we have indigenous Kukis, we people who have lived together and who has been settled in Manipur before 1961 has been taken as a deadline for determining who are indigenous and who are not indigenous Manipuri. So people who have come after 1961 and who are illegal immigrants, especially Kukis, should be segregated from the legal indigenous Kukis and should be kept in a designated camp whereby they cannot act as a citizen of Manipur or India, but they will remain as a refugee or an illegal immigrant. That exercise may be carried out by the government of India. London masigi miyamna hojik thole beirang asiga mari lenana center lenga na tumina leisinba bu pendaba amasung sauningba leiramba sing adu mapan thokpa haurakle ngarang numidang pung mapalom taba matamda irilbung police station gi manung sanba kong banandei bam laikai da leiba Union Home Minister of State External Affairs and Education puriba Dr. R.K. Ranjan gi mayum da khoi shaunar ba miyamna thomjinuna nungna thajinkre Miam gi irang laksin ba hona ba security force na tear gas cell ke akapki Nibidang pung tara hen ba forward miam na RK Ranjan gi mayum da thomjin ba hona ki security force ki kangbu na sumiam adubu atheng bada tankai khibaga loina na irang adu laksin ki khoi sauna ba miyoi singna RK Ranjan gi yum da kham na thamba kar ama mai thaki adu moina ba police ki kangbu na matam chana lakpadagi mai adu muthat hobadagi gari adu thoina amang atadi thu odre hairi Thodok tholiba matam aduda Union Minister of State External Affairs and Education puriba Dr. R.K. Ranjan mayumda laiki paumi singa mahapu unanaba honabada kona wari ishanarasi haibu wafam phongdorki hairi Tha asigi ahumdagi hodura lamdam asida thokliba kanglapki oiba irang asina maram oiraga kuki khulai paiba singna fakiba miyoi nipan hojik fawba mafam khangdana leiri Iram asigi matang na MAMI TV na police tagi fangma pawgi matung inadi tha asigi tarukta Imphal West District ki manung sanba khumbong bazar dagi yum khaibam kiran sahi nifuga taret apok pa laikhidraba wai kalajat amadi laikai adumakta dagi atom somarendro sahi nifuga nipan apok pa Krishna Mohol makhoi ani sangaithen area da satkibadagi hojik fawba thiba khangna leiri Tha asigi taraga mathoi da Bishnupur District ki manung sanba torbung dagi kuki khulai paiba singna fa kiba N. Tomsa Elias Prakash sahi kuntraga humdoi torbung dagi hojikna phobala da leiba L. Suras sahi kuntraga mathoi amadi laikai adumakta dagi thongam syam sahi kuntraga marisu mafam khangdana leiri awang singmai dagi mangkhiba kanglatombi da satkiba dagi thiba khangdriba M.
Devan Sahi Kuntragani Toy Amadi T Tombasu Hojik Fawok Mari Makong Kangri Makoi Sing Asi Mang Kiva report Kamari Lainava Police Station Singda Tobalai Krabani Luana Kumbong Bazar de Yum Kaibum Kiran Chahi Nifuga Taret Apok Palai Kidaba Wai Kalajit Amadi Laikai Adumakta Dagi Atom Somendro Sahi Nifuganifan Apok Krishna Moholgi Mari Makong Tak Pangamba Singda Lupalak Anigi Manafi Gani Highness to Todo Oduga Mari Lena the same Kiva JSina Lauto Kiva Lake Rabani. Maitei Fangal Kabui Amadi Maitei Sing the Sinduna Ngasi Curfew Comtol in a Manunda Bisnupur District Santi Obereli Satcre. Kangluf Kayagi Nupi Obising Saruk Yaduna Satki Reli Aduda Manipur Apun Magi Saktam Kaibi Aru Highway Yauna Kolau Kayasu Lauki. Really do Bisnupur Bazarda Lamtung Pam Oidina Miyamgi Mifam Amasu Pangtoki. Police ki Kangbuna Pam the Batodok Sing Tok and another Bangak Sinbagi Tabak Sataki Hari. May Ohum Dagi Surasan Purdagi, Horakiba Todo Adugi, Adudagi Asi Fwa Totally Sing Asi Yamna, Kanbamong the Yaning de Haina, Aina Ting Krabalal Holup National Revolutionary Front Manipur, NRF and Natador Pacherona Manahari. Loop Asigi Information and Publicity Secretary Sana Zaubo Maintain a Tador Pacherol Nahai, Irang Asigi, Spearhead Oiriba Sing Asigi Matakta, Kutaba Horagani, Nupi Angangda Pangal Kanba, Kanakanano Haibedu, Kangalagani Hari. Sirona Sinamakata Radunahai, Aikoyi Political Freedom Karaidano, National Identity Nakadomno, Paukum Karamna, Kanana Pigani, Iresa Oina, Hingbiriba, Kuding Magna PBU, Kukilen demand Tarukliba Asina, my Falakpana, Masigi Pokum Oigado Ribra, Natragana, Maitailen demand Tarukliba Sina Oigado Ribra, Natragana Nagalen, Ning Tampang Kibana Oigado Ribra Hanglali. Hojik Toliba Wato Asigi Maral Amada, Season Nabagi, Matam Adunate, Hojik Civil Warna, Season Nabagi Matam Adunate. Hojik Civil Warna Wayan Oiribra, Civil War, Kauri, Haibada, La Libra. Yaol Ihogi, Mayok the Lepasing, Sugi Kuki Militant Sing, Manipur Tugaine Vasiliba Luchingba Sing, Church, Mandir, Masajid Amasung, Shana Mahina Chingba, Lining Laishon, Chatnavi Punamaki Matakta, Kulai Season Rakpayai. Upang Tazaba Sing, Maru Fang Mutatba Matam Yore, Culture and Revolution Taubanatana, Atay Pambay Lati Hari. Ngasigi oina ayuk pung mga dagi numit yung pung tarani toy fawa Imphal West, Imphal East amadi Bisnupur District curfew komtoki. Curfew komtoki matam na miyam na masa-masagi oiba tabak toram sing chatok chasin taunakibana maram oiraga lambi da mi chinaki. Kwaraman kaitel yaw na Imphal East amadi Bisnupur da leiba kaitel sing kanakibaga loina na dukan sing thong hangnaki. Miyam na sumatog taba potsay sing lainaki oil pump sing dagi thau hanaki. Ngasigi oina Imphal East amadi West da oil pump tarama thoida thau piki numit yung bapung tarani thoi hek ta kibaga Imphal West amadi East da police na Mike season aduna curfew matam loire haina lawbuga loina na thong hangnamba dukan sing thong tingjen hanki kaithel famlamba sing tankhai ki ojaro beda maru pa amone pijari Guwahati the Union Home Minister Amit Shah unadana wari sanarurba BJP ge MLA tara mangagi manungda tara nithoi ngarang numidang pung tara mathoi minute ifu taba matam de Imphal da halakre Susanariba Kuki Lalolup KNO amadi UPF ki lusing basinga Ministry of Home Affairs ke Security Advisor AK Mishraga ngasi nungthil Guwahati de unadana wari sanagadawri Bharat ki President Draupadi Murmu unarunaba Congress ke MLA mangana saba team ngasi nungthil Imphal thadokre. De hojik thole ba irang manungda kuki khulai five singna fazin khiba mioi tare thiba khangra leiri.
Matang sinema BTV News Update people shinjare heno pawgi damak prime time news sing namit yang tawi punang pu amar talk som na amukana kurum jari.